Wangangdana mabukti inglaga mabuk khara luba kaya phattaba maboni laisnabu mana nuksibadu aduk yamna ikhau langba oidragasu yaimrana mangonda pikiba ikaiba amadi magi punsida thamkiba dak aduna maram oiraga yaimranbu mana kawbu ngamdre masida mama ibema ingeleina amu hidongli maramdi ingeleisu laisna mama machana mahapu ikaiba pirei haiduna sauninglibani ingeleina nubidubudi mau oikhrabanina karibudi kanarurani aduda mi usitabadudi yade nangsu nupa machane nangi kari watke yam nungaire kaina hingzaribu punsidu kang khongsa hengadongni adudata imana pengadoribani bobodu wangangde nokmi tawraga tumina dum lei aduga nokmi tawduna mapanda dum thokre laisna mama oigadore haba pausi tabada mama ibe masana reisu haifam tofam khangdana nungairami malemsu chatringai machega mabaiga uninge haiduna haibadagi sanareina kaurami yaimranna laisnabu purakduna ayuk ngantana thonglare sanareidu mapanda leirami machabu hek ubaga manakta changsinduna hairei nakoyani lagledana lao Nawani na nga semkibani nakoy ani khakta lakpro yaimran na mamon noktuna hairei ima angang mayamna thilambani amuk hankre horen halamdaida amuk lakani sanareina ye laglabadi chai sing pulap kok saminaba yabadubo yaimran na ima thabaksu khara leibani moi aisida leirabanina Taiwanga thabak chatkadaba mayam leirangani ai angang ani gi manakta chamuge sanareina momon noklaga hairei hoi changuro yaimran changre leisnana momon noklaga hanglai haksang khara fare haibadu faraboima asingmuge sanareina fare bema ibungona sil tap tai ke hitaraga yenglabadago kanage anabaga loi mangkhre laisnana mamagi makhutu chena paiduna hairei ho ado awaba thaba ka hinna sugano awaba wakhal khangano na doctor na hairido gyan khara tawko imagi kitang hawat kangkhat ngamnakpaga thaba ingkhang paksuda sugadu tawganu sanareidu noglai hoi inemi bema nang inem leitabadai ai warak binaba leitrabani leisnasu noglai sanareina lao imungda changlasi yaimrandu changakpaga malemga yaifagadu nga semduna leirami angang anidu mingau semdoknaba honabada awaba ma oikibani adubu mamai bema sanareina chaimanbadagi namdana semdokkibani yaifana yaimran hek ubaga hairei ibai karam kanda laino karo lalakte ne amata achapa purok troigia malemsu yenglaga noklai yaimranna momon noklaga hairei college kare haibabu achapa ki wakhalsi toktrine yaifana is college fana karasu noi mayamdai aina khwai angangni aina chadana kanana chane malemna yare nasagisu khara laujabani yaifana akhoi tamona panabasidi ba ituna panabdai hele malemna nubiga koira malini masinga khase yaifana praman gi wani ko malemna khange ai loi khange yaifana khangakini yamna yaimranna noklaga khamdorei yare noeni nachegi manakta leorabani mayamama ado noina nga semnidu ayauge yaba natro yaifana aidi chale noi thokta horo haramlaga chenkhre malemna ibai haigadro hana semabo
Malemna hangaidu chumi Yaimran amuta tawdri adumbadu adu oirasu khumlai Kido haitane aisu nupani kaino Malemna noklaga harai Hana taraktaba thabaksi haitabani koibai Yaimranna changsinge tawbada Sanaraina khamlai Hai kaino Yaimran khangprek khangi Kidorge ma Sanaraina Tholo prap tholo Yaimrandu tholai Sanaraina Hozik asigumba amata tawba yade ko Chalo ibemaga leiraso Yaifasu changai Yaimrandu momon noklaga harai Noeni tawzahoro dudi ai chale Malemga yaifagadu noklai Sanaraisu noi Yaimranna tholakpada laisna leiramde ka khoding yengi amata leite Yaimranna kadaida amuk leikrage tawrisibo Mapanda amuk thoklai adudasu ude Yaimran murum soli Masi aina laktana hek kaunise Kadaida chatlinoba mana tawrise Ngayak khalaga yana kharom dalai Laisnadu murum solaga isau langlaga lairami Yung pankrena aigase iwam talawbidre Laisingse kharadi sinabiba yabani Aina laaga sinabasina tabadi amata tawdreba Manakase tin chaba ngakta Mamangda lakpada simlambakase loi kangdori Yam phatti oiba Yaimrandu matomto noi Nopadu kitang tapna tarakpaga laisnadu phat ontorai Saubada amuk toiba machinga manatonga samna daure Yaimranna khangai harai Of adiyam sauba Laisnadu Yaimranda oina tainarai Sauba pau ining tamna sauba yadraba Adus amuk sergi permission naugadra Yaimrandu amuk kahanna noklai Karino torisina Aigondo oina tainarai siba Laisnana Aigidamakta tasing-tasingna khanbiba amata yaude Tasingna nungsibiba amata yaude Yaimrandu Laisnagi manakta changsilai Laisnadu lepambadagi phatnon tharaga leimana apatpasingdu loktoke tawi Yaimranna tap pharai Karino tawridubo Nodaganuse Karino isau panglang langnidubo Kanana nang nungsidrage haima Laisnana Noi kana ay nungsige Sida fangi ay chatkrena ay pot amata yingsinbide Ada fangi sarna tina tawbi Yaimrandu ngakna mamit lauktorai aina tina tawriba Laisnana Tawridudi Yaimranna Kadaida karam kanda Laisnana Kinomtang chagi hairasu adu chaba yaika yadega aswaipo kai phau chatke tawrasu kanana chatlu hayena amuk toiba lanjau thoi isa yuse sum phamadi kok ngawena thabak khare tawrasu koi thingi Yaimrandu nokti nokninglabani adubu thinglaga hairai adudi nangi phana baharaga nangi nate ibanigi mayamgi phana baharaga Angangdu sokani haibani Laisnadu sauba hingalai Kishu tawroye Sarnasu khara khit heli thingba Yam phattaba ngaktani noi Sidasu yengo kanamta ai mawa lawbide Pukangbasibu itomtaro Yaimrandu tapna makhutna mana mamaidu khumlaga noklai Laisnadu adu ubada maching haigatkhre Khudakta gam chatkre Yaimrandu tanarai Laisna magi hana leiramba kaduda laklaga phabung kakhatuna makhongdu sangna tingthoklaga phami Yaimrandu tamna changsilaklaga manakta phamtharai aduga tapna hairai Karino sauri duba Sida malem haire magi laik laisu pabadada matam sangdre Yaifasu mathau chatli Ima haire yumbu senagadra karibu tawdoino Aduda nangna adiyam sauridu karigino
Laisna khumde. Yaimranna makha tarai. Fare dudi ai imada haige ko yaraba. Laisna na Yaimran gi makhut tap pharai. Haibiyu haide. Yaimranna kado hairuiduno. Ai abem gi laising si seno hekta haiduini. Laisna na yaroi haibani ima masa ngamdabani. Yaimranna adu oradi angangani da haige. Laisna na as yaroi angangani su sangdi hairaga. Yaimrandu Laisna gi manakta dakna changsilaklaga tapna hairai. Adu oradi nangna sauruse kanada noba. Laisna do hausiktada khara taptharai. Yaimranna wangsaudu sawi karino khangdemi. Isau langnaga mibi hengatnaba kaisu kanadabda. Si hairaga Laisna bu tapna konbirai. Mayamdu chai sing loiraduna chaba toknarakle. Laisna di chaka mata chade. Chak chabaga pangoda odana thabi ngakta chakre. Chak toknarakpagi tanjaduda Yaimran gi call lai. Yaimranna hello. Thebona pakhatna hairi. Dairan akoigi jewelry dukanda bum pokhare. Pochai sel haifam khamdana mangle. Yaimran khumde pakhat pasu taude. Magi khudong thibaga nemthabidu haurai. Second khara tumina lairuraga harai. Tamo Taiwandi Thebona Taiwan polisinga yengsin bachangkiye mana call tau hairambane. Yaimranna fare tamo. Yaimrandu mafamduda ngahak tumina leptuna lai. Laisna na magi mataudu obada hanglai. Kidorage Yaimranna momon noktuna khumlai. Kaisu tawdeda ado yum chase ai thabak athuba ma chataba yadre. Laisna do mabukningda chingnare. Adubu makhatana hangdre. Tapna khumlai. Hoi Mama ibemaga maupani gada fasana hairamlaga anidu mayumda yaurakle. Yaimran Laisna bu thanamlaga khudakta gari thodokre. Yaimranna mafamdura chatlaga yenglubada mahaki jewelry dukandu yam thina mang taklamle. Mahaki punsida thokpa mang takpasingi manungda maduna khwaidagi tamthiba oire. Khwai maru oina dukandu da yauba miyoi ani haifam khangdana aruba phibamda sokle. Ibohalna mabu ubada changsinduna tapna hairai. Pulisingna marola maloli. Yaimranna kari marono hayo tasi Taiwan. Ibohalna CCTV footage singi matungina thabaksi nan Manipuri amagi thabakni. Aduga hausi ngahaki mamangda police na phangba pau mada hairiba nan Manipuri dumak oigani haina chingnaba ma masak khangdaba singna yang thangdagi jajing daba lambi dugi mi khara chikpa mongsong amada khudak sida kaptuna halamle hairi. Yaimrandu paudu hektabada matin kut yothai aduga pisum sui. Police officer aduna Yaimran ubada hangai. Ibungo chingnaba yaba mi leibra. Yaimranna momon nokpa maithonga loinana thausadana khomlai. Chingnaba kanasu leite tamo. Aduna apanana aina kanagusu haiba ngamde. Public place oibanina aikhoina tangdangbadu khangdrabadi hairuba yaroi. Thamnamliba midu siri hainasu hairabanina karidu paile. Adubu mabukningdadi khalai. Nakoida hairubagi kanaba leite. Tingkang amana yurabadi atopa tingkang amana hanmatai. Kanana tawbano haibasi praman leitrabasu ai fazana khangi. Police aduna adudi nayamba hoina kana honaduna thiba tare. Yaimranna waidugidamak nanauna lamanton sinjare tamo.
Pulis aduna inaudi ekhoina masak fasana khangida inaugi babana thambiramba sanagi kairaktu kabadagi mai pakpa mi ma oiba ngamlabasu selgi saktida ngauduna aranba thabakti taude khalibani nayamba khoina Yamranna oi tamo khoi mayamna nanabu nungsibibagini Pulis aduna adubu amuta thokidriba thodok handak thokpasi nayambagi mota personal nungaina daba leinabra khaliba Pulis hairedana Yanglen saruda tap ekta pairakpini mami thaukraba tabada Yamrandu nokfet tawrei hoi miyoibani pendaba kanagumbasu leiramba yai tamo adubu ayakna khanjabadadi asiyongna tawgadaba miyoidi Pulis aduna fare inaunabu chingnadrabadi adubu chingnaba hek leiba mikupta nayambabu hekta ningsinglao Yamranna hoi tamo nanau soidana tamjarake adudi asopan thokliba amangata thokliba mayamsi ayamukta yengjarukige Pulis aduna farene Yamranna adudi jasi daiban hairaga ibolga Yamrangdo mafamdudagi thokre Majing fataba Yamrandu prap laklaga dukan manungda changduna amadi akoiba adu mafam sinba thungnaba kupna yenglai aduga ibolda hairei Taiwan nongmanini da sel haijin bayaba haijilaga dukan si semjinaba to moigumba mi masanabu kari khangadage mafam si aigi sendonggidi araibani masida thabak tawjariba karisu khangjadraba miyoi singsidi aina thagi tolo khara piba sida makoina haija singjaduna khara tanjabaduna mayum pujaribani maja masu semjaribani haibasi gadthagi angangduna khangbanate kanada hairibano haibatu ibohal bhaptai tapna hairei aidi yam sawning khale sir asokpa ani dugi manungda ama khara ahal oiba salesman dumadi macha medical tamni haiduna sel tongi yam wajabani kamdongni Yamranna adugi karimita khangano Taiwan asoyangam thokdana maduda honabiu aina taliba sel mayamsi Taiwan su khanglibaduni tola taraba lising kaya mating panglabasu loiba nairoi madu aina pangsu pangani sibada sel puraga chatpa yaba nati aigi isaduna amuk magi haktatta tanjasani Taiwan amo oigera aiga mari leinaba aigi employee oigera amo oigera amata awana taba yaroi ibolna achumani sir Yamrandu makha chiklaga harei kari sumara leijadraba singi punsibu maman leitana khanba mahapapi nangbudi aina lemnadi thararoi nakhori sarangdu bek khaidri phaba aigi thamoi inglaroi ayamba saru yengsilamnaga asopasing adubusu yengsilamnaga Yamran kaina thangda yumda halai masasu aduki matik chokthare haksangdagi wakhaldagi loina chokthare hek changlakpaga yumda lehoba asokna chensilaktuna taha hairei Dharan babungi nakta amuta prabal sangbiyo ibohaldu sakpamdu ubada hanglai hai kaidoba yaure Noi Dhairandu yam sokthana halakpani kaidoba yaurage Chingnabana helakladuna Yamrandu mapagi manakta khudakta sangkhre ibohal thebo boisasu loina inakre mapagi manakta yungi mi loinamak suna ikoina koisinduna leirami aduga mapagi manakta mana yamna luna yoksaba hui anidugi manungda ama siduna leirambadu ure Yamran yam thuna sangsilaklaga huidu takongkhatuna hairei Kaidore dollar koino sidi sirena masaida ain salamdaida aiga leminarambane masa king lahobane noi kanam to uhodraba abem baba kaidobada tawino yes ko lakpana mapi ira chenduna hairei ipagi thoi ngasi nangi nupi aigi imosina aibu hatke tawi Yamrandu hui bairamba makhutu khamta thadoi ibohal thebo boicha chapmanana yes ko lakpada khangingi
ꯌꯥꯏꯃꯔꯟꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯥꯡ ꯑꯊꯧꯕ ꯑꯃꯅ ꯌꯥꯜꯂꯛꯂꯕ ꯐꯥꯎꯕ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯌꯥꯏꯃꯔꯟ ꯈꯪꯉꯤ ꯂꯩꯁꯅꯥ ꯃꯐꯝꯗꯨꯗ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ꯫ ꯀꯌꯥꯔꯛ ꯍꯟꯅ ꯋꯥ ꯉꯥꯡꯒꯦ ꯈꯟꯕꯗ ꯌꯥꯏꯃꯔꯟꯗꯨ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯆꯪꯂꯦ꯫ ꯃꯁꯥ ꯄꯨꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯌꯥꯝ ꯆꯣꯛꯊꯅ ꯍꯜꯂꯛꯄꯗꯨꯗ ꯑꯃꯨꯛ ꯇꯧꯔꯝꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯐꯛꯆꯤꯟꯈ꯭ꯔꯦ꯫ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯏꯕꯣꯍꯜꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯀꯔꯤꯅꯣ ꯀꯀꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ?" ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯣꯍꯜ, ꯑꯁꯦꯡꯕꯗꯨꯇꯅꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯗꯨ." ꯏꯕꯣꯍꯜꯅ, "ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯀꯀꯥ." ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ, "ꯑꯩꯒꯤ ꯍꯤꯗꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯧꯅ ꯑꯩꯒꯤ ꯁꯪꯒꯣꯝ, ꯏꯁꯤꯡ ꯑꯃꯗꯤ ꯒꯨꯂꯤ ꯄꯨꯔꯛꯏ꯫ ꯃꯥꯒꯤ ꯁꯣꯏꯒꯟꯕꯒꯤ ꯍꯧꯅꯕ ꯉꯁꯤꯁꯨ ꯁꯣꯏꯗꯨꯅ ꯁꯪꯒꯣꯝꯗꯨ ꯊꯦꯡꯕꯗꯒꯤ ꯍꯩꯗꯣꯛꯂꯦ꯫ ꯃꯈꯥꯗ ꯇꯥꯔꯛꯄ ꯁꯪꯒꯣꯝꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯉꯁꯥꯏꯗꯒꯤ ꯂꯩꯕ ꯗꯣꯂꯔꯅ ꯂꯦꯛꯇꯨꯅ ꯊꯛꯂꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯗꯣꯂꯔꯗꯨ ꯈꯨꯗꯛꯇ ꯑꯣꯔꯛꯂꯒ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯔꯝꯂꯒ ꯁꯤꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ." ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯗꯨ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯏꯕꯣꯍꯜꯅ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯀꯀꯥ." ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ, ꯑꯩꯅ ꯃꯥꯕꯨ ꯈꯔ ꯉꯥꯡꯁꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯅꯨꯡꯁꯤꯔꯨꯗꯕꯒꯤꯁꯨ ꯅꯠꯇꯦ, ꯌꯨꯝ ꯄꯥꯟꯕ ꯉꯝꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯒꯤ ꯂꯣꯏꯅꯕꯤ, ꯑꯩꯒꯤ ꯏꯃꯧꯃꯛꯅ ꯑꯩ..." ꯑꯍꯜ ꯑꯣꯏꯔꯕ ꯃꯁꯥ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯑꯍꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯞꯄꯗꯗ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯦ꯫ ꯃꯌꯥꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯅ ꯀꯨꯏꯅ ꯂꯩꯅꯔꯕꯗ ꯌꯥꯏꯃꯔꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯂꯩꯁꯅꯥꯗ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯅꯥꯗꯗꯤ ꯌꯦꯡꯗꯦ꯫ "ꯑꯕꯦꯝ, ꯁꯪꯒꯣꯝ ꯀꯅꯥꯅ ꯁꯦꯝꯃꯤ? ꯅꯪꯅ ꯁꯦꯝꯕ꯭ꯔꯥ?" ꯂꯩꯁꯅꯥꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯈꯩ ꯐꯨꯡꯒꯠꯇꯨꯅ ꯃꯄꯤ ꯇꯥꯔꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯩꯅ ꯁꯦꯝꯕꯅꯤ." ꯌꯥꯏꯃꯔꯟꯅ, "ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯋꯥꯠꯇ꯭ꯔꯥ?" ꯂꯩꯁꯅꯥꯅ ꯁꯠ ꯁꯝꯖꯤꯜꯂꯛꯏ, "ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯅꯤ꯫